ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯉꯟꯇꯥꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯣꯏꯕ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯝꯅꯕ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ, ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯨ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯍꯦꯛ ꯁꯣꯡꯖꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯗꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯈꯨꯟꯒꯤ ꯂꯧꯈꯣꯡ ꯑꯃꯗ ꯏꯁꯤꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯏꯕ ꯍꯣꯏꯅ ꯏꯁꯤꯠꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯔꯕ ꯁꯩꯔꯦꯡ ꯑꯃꯕꯨ ꯄꯥꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯅ ꯁꯩꯔꯦꯡ ꯄꯥꯕꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯊꯣꯏꯕꯗꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕ ꯃꯃꯥꯟꯅꯕꯁꯤꯡꯗ "ꯅꯈꯣꯏ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯁꯩꯔꯦꯡ ꯄꯥꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ "ꯇꯥꯗꯦꯗ, ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯏꯕꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ "ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯔꯒ ꯂꯩꯊꯣꯛꯏꯗꯨ ꯍꯣꯔꯦꯟ ꯉꯥ ꯌꯥꯝꯅ ꯊꯣꯡꯉꯣꯏꯀꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯅꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯊꯦꯜ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯦꯜ ꯑꯁꯤꯗ ꯁꯟꯖꯥꯕꯨꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯩꯔꯦꯡ ꯄꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯅꯥꯅꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯟꯒꯤ ꯁꯩꯔꯦꯡ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯁꯩꯔꯦꯡꯁꯤꯗꯒꯤ ꯁꯛꯇꯝꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯒ ꯁꯟ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯈꯪꯂꯦ ꯅꯨꯄꯤ ꯑꯁꯤ ꯁꯟꯁꯦꯟꯕꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗ ꯊꯣꯏꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯡꯕꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯅꯨꯔꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅꯁꯨ ꯃꯥꯒꯤ ꯁꯛꯄꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯅꯨꯔꯩ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯊꯣꯏꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯁꯦꯟ ꯇꯥꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯥꯒ ꯏꯪꯈꯣꯜ ꯊꯪꯅꯅ ꯂꯩꯕ ꯕꯥꯂꯨ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ, ꯑꯂꯨ, ꯍꯩꯔꯨ, ꯈꯥꯃꯦꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯤ ꯁꯨꯡꯒ꯭ꯔꯪ ꯃꯥꯡꯒꯪꯅꯔꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯣꯠꯁꯨ ꯑꯃꯠꯇ ꯂꯩꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯕꯥꯂꯨ ꯑꯃꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯑꯂꯨ, ꯈꯥꯃꯦꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯗꯤ ꯁꯤꯠꯅꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯄꯨꯔꯛꯂꯤꯕ ꯑꯂꯨ ꯑꯃꯗꯤ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯦꯛ ꯐꯝꯊꯕꯒ ꯂꯣꯏꯅ ꯈꯨꯗꯛꯇ ꯁꯤꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯕꯗꯨ ꯀꯨꯏꯗꯕꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ,
ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯣ ꯍꯦꯂꯣꯏꯅꯤ ꯍꯥꯏꯅꯩ꯫ ꯊꯣꯏꯕꯅ ꯅꯣꯡꯃ ꯁꯟꯖꯥ ꯄꯨꯡ ꯑꯃꯗ ꯊꯦꯡꯅꯕꯗꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯆꯥꯎꯔꯕ ꯐꯖꯔꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯔꯦꯟꯗꯒꯤ ꯁꯟꯖꯥꯕꯨꯡꯗ ꯆꯠꯇꯨꯅ ꯍꯦꯂꯣꯏ ꯐꯥꯔꯨꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯍꯦꯛ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯚꯥꯂꯨꯗꯤ ꯅꯥꯀꯜ ꯑꯃꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯊꯣꯏꯕꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒ ꯃꯥꯒꯤꯁꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯌꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯚꯥꯂꯨꯗꯨ ꯀꯩꯊꯦꯜꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯐꯝ ꯑꯃꯕꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯅꯨꯄꯤ, ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦꯍꯦ"꯫ ꯃꯗꯨꯗ ꯚꯥꯂꯨꯒꯤ ꯅꯨꯄꯤꯅ, "ꯍꯣ, ꯀꯔꯤ ꯊꯕꯛꯅꯣ? ꯍꯥꯟꯅꯒꯤ ꯀꯔꯕꯥꯔꯁꯤꯐꯥꯎ ꯁꯦꯟꯗꯣꯡꯐꯝ ꯈꯪꯗ꯭ꯔꯤ"꯫ ꯃꯥꯒꯤ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤꯅꯦ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩꯁꯦ ꯑꯃꯠꯇ ꯁꯤꯠꯍꯟꯗ꯭ꯔꯕꯅꯦꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯚꯥꯂꯨꯅ, "ꯍꯥꯏ, ꯑꯩꯅ ꯍꯟꯗꯛ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯁꯤꯠꯀꯗꯧꯔꯤꯕ ꯖꯥꯠꯅꯤꯍꯦ"꯫ ꯑꯗꯨꯝꯅ ꯚꯥꯂꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯂꯨꯅ ꯃꯥꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯁꯤ ꯂꯣꯏꯅ ꯁꯤꯠꯂꯅꯤ꯫ ꯚꯥꯂꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯆꯍꯤ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯁꯤ"꯫ ꯑꯁꯨꯝꯅ ꯚꯥꯂꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯆꯍꯤ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯗꯨ ꯃꯥꯅ ꯌꯣꯟꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯐꯪꯖꯔꯝꯃꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯆꯍꯤ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯥꯂꯨ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯕꯗꯨ ꯂꯣꯏꯔꯔꯦ꯫ ꯑꯗꯨꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯊꯥꯅꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯆꯥꯎꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯡꯐꯩꯗ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯚꯥꯂꯨ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯂꯥꯡꯐꯩ ꯆꯠꯂꯝꯗꯦ꯫ ꯊꯣꯏꯕꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯟꯅ ꯂꯩꯖꯕꯅꯤꯅ ꯆꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯂꯨꯗꯤ ꯃꯥꯅ ꯊꯣꯏꯕꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯒꯦ ꯈꯟꯈꯤꯕꯗꯒꯤ ꯆꯠꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯚꯥꯂꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯥꯒꯤ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯚꯥꯂꯨꯒꯤ ꯅꯨꯄꯤꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗ ꯚꯥꯂꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯟꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯗꯤ ꯑꯂꯨ ꯈꯥꯃꯦꯟ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯨꯛꯇꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯥꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯣꯏꯕꯅ ꯂꯧꯕꯨꯛ ꯀꯨꯝꯂꯛꯄꯗꯗꯤ ꯃꯥꯒꯤ ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯨꯛꯇꯠꯇꯨꯅ ꯃꯥꯡꯂꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯀꯥꯔꯛꯄ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯥꯛꯅꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕ ꯚꯥꯂꯨ ꯑꯗꯨ ꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯊꯣꯏꯕ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕꯗꯨꯕꯣ"꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯊꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ,
ꯇꯥꯗ ꯅꯅꯥꯎ ꯑꯩꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯂꯣꯏꯅ ꯐꯨꯛꯇꯠꯂꯒ ꯃꯥꯡꯍꯜꯂꯝꯂꯦ꯫ ꯅꯅꯥꯎ ꯑꯩ ꯑꯁꯦ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯥꯂꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯊꯣꯏꯕꯗꯣ ꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯣ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅ ꯂꯧꯕꯨꯛꯇ ꯑꯣꯏꯍꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯄꯣꯊꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯁꯟꯁꯦꯟꯕꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯂꯪ ꯇꯔꯦꯠꯄꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡ ꯈꯔꯤ ꯂꯧꯕꯨꯛꯇ ꯈꯨꯂꯪ ꯇꯔꯦꯠ ꯑꯗꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯪ ꯇꯔꯦꯠꯇꯨ ꯈꯔꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯒ ꯊꯣꯏꯕꯒꯤ ꯃꯥꯡꯇꯥꯛꯂꯕ ꯂꯣꯏꯅ ꯐꯨꯛꯇꯠꯂꯝꯂꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞꯇ ꯊꯥꯕ ꯂꯣꯏꯔꯕꯗ ꯈꯨꯂꯪ ꯇꯔꯦꯠ ꯑꯗꯨ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯁꯟꯁꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯁꯦꯟꯕꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏ ꯈꯨꯂꯪ ꯇꯔꯦꯠꯇꯨ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯔꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯔꯤ ꯂꯧꯕꯨꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯤ ꯃꯥꯅ ꯉꯔꯥꯡ ꯎꯈꯤꯕ ꯃꯥꯡꯇꯥꯛꯂꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯥꯂꯨꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯗꯨꯅ ꯌꯣꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯥꯂꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯊꯣꯏꯕꯒꯤ ꯌꯥꯝꯂꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯥꯂꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯔꯒ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯕꯥꯂꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯌꯥꯝꯂꯕ ꯑꯂꯨ ꯈꯥꯃꯦꯟ ꯑꯃꯗꯤ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯍꯨꯔꯥꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯅꯥ ꯈꯪꯅꯗ꯭ꯔꯤꯉꯩ ꯎꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯍꯦꯛꯄ ꯂꯥꯛꯄꯗꯗꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯒ ꯂꯧꯇꯥꯏꯅꯕꯁꯤꯡꯗꯤ ꯃꯍꯩ ꯃꯔꯣꯡ ꯍꯦꯛꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯣ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯥꯟꯖꯔꯝꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯕꯥꯂꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯉꯁꯤ ꯌꯣꯟꯅꯕ ꯍꯦꯛꯂꯨꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯣꯟꯅꯕ ꯄꯨꯔꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯍꯦꯛ ꯊꯥꯕꯒꯗꯤ ꯃꯥꯒꯤ ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯇꯤꯟ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯕꯥꯂꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯅ ꯊꯣꯏꯕꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯂꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯥꯂꯨꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫
ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏ, ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯂꯝꯂꯒꯅꯤ, ꯁꯦꯟ ꯌꯥꯝꯅ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯚꯥꯂꯨꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟ ꯐꯪꯕꯅꯣ, ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯍꯞꯇꯥ ꯑꯃꯃꯨꯛ ꯀꯥꯟꯅꯔꯒ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯚꯥꯂꯨꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯇꯤꯟ ꯃꯌꯥꯝ ꯑꯃꯅ ꯂꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯇꯨꯅ ꯃꯥꯡ ꯇꯥꯛꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯃꯌꯥꯝꯗꯒꯤꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯂꯧꯕꯨꯛꯇꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯇꯨꯅ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ ꯚꯥꯂꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯞꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯊꯪ ꯆꯍꯤꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯅꯕ ꯁꯦꯟ ꯐꯥꯎꯕ ꯂꯩꯇꯕꯗꯒꯤ ꯂꯪꯐꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯗꯕ ꯊꯣꯏꯕ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯟꯖꯦꯟꯕꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫